Laibak Sinba Thungna Pangthokliba Kunmari Rakshuba National Fees Farmers Day 2024 gi thauram state asidasu pangthokrai nga gi pothok marang kaina puthokpa ngami sing amadi ngami singbu nga hena puthokna bagidamak hotnariba Fishery Directorate official sing pukning thawatkhrai ngami singi nomedasi state ki thakta Directorate of Fisheries nasenduna Imphal West ki lamphel pata laiba Directorate ta pangthokhi Thauramadu da Sarukya kiba Manipur nga ki Forest RDNPR amadi TA and Hill ki Special Secretary MH Khanna Manipur da Fisheries ki lamda ajoba asa lai State asigi Fishery Department asi yamna PE adubu lamdam asi nga jabagi chang wangba lamdam oibana nga gi demand asi asuki matik wangi State asigi mai paklaba ngami singna makhoina khang haiba kaya adu atai ngami singdasu tambiduna khanghanaba honasi ngami singna convergence method sizinabana nga loiba ngamlabadi hena chawkhatpa amadi lamdam asida darkar leiba nga ki potok sing marang kaina puthokpada achoba mateng oigani haiba wafam Special Secretary asina thamladuna mahaki maikaidagi su angamba mateng pangge haiki Thauramadu da state asida khwaidagi hena mai pakna nga ki pothok marang kaina puthokpa ngami sing amadi Directorate asigi tongan ba district sing da leiriba official singbu certificate piduna pukning thawgatpaga loinana ikai khumna bodki Farmer Singda Sida facilitation to the honor to the loin Nokoina pioneer with it. Matung the Nokoina training of trainers to but Atayate Farmer Singda Karamain to Waya guidance Piradi, Akogi production to Adum Engalakani, Aduga, Akogi staff Mayan so capacity building Kratobutare. The staff is very good, but I think they require more specialized training. ICAR the Kauda Hairaga, Karamain to Waya Adusu Torage, Aduga Matang the Akogi department to Chaukatkani. I want to congratulate again to all of you for creating this Sareng project successful, and in coming days it will be a very good aspect for Manipur. ICAR Manipur Center ki makhada leiba Krishi Vikas Kendra amadi ICAR Research Complex Imphal na supuna kusam na duna Kunmari Rakshuba National Fees Farmers Day kam Matsya Mela thauram pangthokrai Lamfelpada leiba ICAR Research Complex NEH Region ki loisang da pangthokiba palanadu ki manungchana Fees for Healthy Dish Farmers as Innovators and Cultivators ai bihiramda ngami singi nomagi oiba workshop amasu pangthoki Thauramadu da sarukya kiba ICAR Imphal ki Principal Scientist Dr. CH Basudhana lamdam asigi ngami singbu pukning thawatuna madi makhoibu hena Haithoi sing thoina ba lausing piduna nga ki pothok marang kaina puthok hanba mathau tai nga ki pothok hena puthok na bohona bada brood bank thamduna afaba makhal ki nga macha phanghanba amadi machinjak puthok pagi tangai fadaba lai ICAR amadi KVK kharada leiriba brood bank asigi mathakta state asigi oina brood bank sing semgatuna afaba makhal ki nga macha puthok na bohona hosi haiki State asigi oina isingi resource fazana lei haiba wafam Principal Scientist asina thamladuna ngami sing the scientific knowledge watpa afaba nga macha marang kaina puthokpa ngamdaba amadi machi oiba nga gi machinjak fangdabagi awatpa sing mayok nariba se kokhan bachangi haiki Koi Manipur ki akoi ki water resource se yam phajana marang kaina lei aduga akoi ki ising jing ji yam phai aduga akoi productivity ju adum wangani adubu akoi ki award ba se ngasai gi sit tu mo wale aduga akoi skill development je sima yam darkar lei scientific kind of knowledge ji akoi farmers jing ji da matam chana piba aduma darkar lei aduga akoi ki infrastructure khara development dar to darkar lei aduga kind of sika akoi fit se akoi ki balance nutritional fit phangan base matam chana phangan base adu oi taraga de akoina not only 5000 kg per hectare akoi madudei ju hena 8000 dei 10000 bhawa akoi progressive farmers khara da akoi sigi kanu se leijeyeba